Arambai News Guwahati da Maithelongi pau tabiriba singbu ihan handumaktada chingangbam Sujitra Ranina kurumjari. Hauzik pungpam asi faubagi oina maroiba samlapa pau khara longminarase. Northeast Students Organization NESO na sinduna lagliba June kunipan candlelight vigil ama awang nongpok pumbada chatnaba warep lawkhre. Hauzik Manipur oriba phibam asi amuk hanna hanagi phibamda hanjintuna santi puraknabagi pandamda amadi Manipur miyam da solidarity utpoina khongchat asi chatkadoribane. Center amadi state lengakna issue asibu hauzik phawba santainaba ngamdriba sigi mataktasu pendaba phongdokhi. Warevasi Guwahati da ngarang mahiroi lubasigi mihut singna mifamama phamlaba matung lauthorakhibane. Panbayai NESO asi All Assam Students Union, ASU, All Manipur Students Union, MSU, Mizo Zirlai Pol, MZP, Naga Students Federation, NSF, Amadi Khasi Students Union gi Mihut Singh Yauraga Sempane. BJP OBC Morcha Silchar Block Mandalna, Kasar District ki Deputy Commissioner ki Kuthangda Prime Minister Narendra Modi da memorandum ama pisinkhre. Manipur ki Chief Minister na state asida no separate administration haibagi lawkhiba warip adubu support tawi Supreme Court ki lamsing makhada Manipur gi oina NRC tawgadabani Government of India ga kuki militant singa tawnakhiba su withdraw tawgadabani amadi NIA anti-national case amadi national threat law gi makhada chirak pigadabani haibasini. Manipurda economically, socially, amadi politically yamnamak thuna chawkhut hanabagidamag tampaki lam amadi chingi lam singda chap manana Manipur gi indigenous miyoi sing leiba yahangadabani mayum makai manghan takhan khraba maral lejadaba miyoi singi mayum makai amukhana Manipur lengakna sabigadabani mitai kuki riot asida sikhiba maral lejadaba miyoi singi imung singda yamdrabda lupa lakh tara pibigadabani amadi Manipur yamna thunamak mahusagi phibamda hanjil halakadabani haibna chingba wafam kaya BJP OBC Morcha Silchar Block Mandal gi President Sajal Chandra, Vice President Okram Lakhikanta amadi General Secretary Uttam Goana na punna khuyek thaduna thadokhiba cherul asida yawki haina phongdorakle. Hawkiba yumsagai san numit malemgi apunba maitai lining loop ki hozai masalo isang na sinlangduna Baluhandar Lanka Moirangthem Dharma Maitegi Sanglenda Lubasina Matam Sang na Chataduna Lagpa Sari Wasak Pare Hanbagi Yankai Teret Suba Thoram Luching Purel Sayonba Kumangi Lamjing Makada Isagi Inat Lining da Hanjilakpagi Thoram Pangtokhe. Assam dagini haiba nupa amana New Delhi da laiba 5-star hotel amabu namthak tawduna hotel employee amagi mateng dagi lupa lakh yankhaini pan haina thoklamle selfam asi seloina haina thokhibasu natri adubu miyoi asina Russiati House koba 5-star hotel amada chahi animuk leirakhi mahakna leiringai matam asida hotel da karigumba senpham amata pikhide hotel staff kharaga mahaka apaba mari leinabadagi mahakna Maning tamna hotel asida sel amata pidana leirakibani su hairi. Hariba akus datta koba miyoi asina 5-star hotel asida numit chatruk supna ahum pena leirakhi. Mahakna leibagi amadi chabagi oina pathokpada lupa lakh yankhaini panmuk oiri. Adubu sel ama phawba mahakna pikite hairi. Hotel asigi front office department head Prem Pakasna official norm phawba thugaraga miyoi asibu hotel da lehanki hairi. Nongzu tha lakpaga loinana Assamgi Baksa amadi Nalbari district da isingi chawgi awaba khunja singna mayoknarakle. Miyoi lakh ama henbana mayumakai thadoktuna saphagadaba mafam singda hongdoknakre. Nakalamaromda Assamgi mafam kayada isingi chaw thokliba sida miyeng thamlaga All Assam Students Association na Guwahati University gi Controller of Examination da application ama pishiladuna lagliba examination sing yeithokpa natraga reschedule tawnanaba haizaki adubu Guwahati University na haizaki ba adu ayaba pirakre June kulhumdoi amadi kunmari da pangthokani tawramba law examination sing su yeithokre Hokzik Manipur gi pawda Ngarang ayuk nongalomdai chawrakna pung mari rom tabada Kangpokpi district ki Kithilmanbi police station gi manung channa Kuki Khul El Bolzang da
santhi chaluba mitei khunja kharada kukila lawbasingna nongmai kapsilakpadagi mitei khul ngak seliba khunja singnasu handuna nongmai kapnakhre L Jangnung Phai L Boljang amadi S Sahibung khul ahumasidagi chingkhongda leiba Thailand pokpi mitei khulda kuki militant singna twins amadi 51 motor sale sing yauna nongmai kapsilakhi kapnabaduda kuki militant ani si kibaga loinana michamani amadi AR personnel ani asoka panangkhe Assam Rifles ki kangbuna khulngakpagi thabak tawba khunja ani amasu phazilar matung nupi mayam hawduna AR camp ta thomjinbadagi thadorakre hairi kuki militant sing adugi marakta Assam Rifles ki uniform ga manaba phizol sing setpa miyoi kaya yawi hairi Hadak thongliba kangluki irang asigi epicenter ni hairiba Chochanpur district leriba kuki singda lona chana thaknabagi potlam sing supply tongnabagi damak kwakta da leiba imung amada pesinduna leirambadagi ngarang ayuk mera paibi nupi chanirom na chatuna potlam sing adu phagatkhre potlam sing asi moirang kaithildagi numit khudingi leisilaga autogari amada mafam aduda stock toraga Chochanpur da lona supply torambani hairi Moirangi Mirapaibi Singh na Chochanpur lona supply tongnanaba hotnariba miyoi adu warek watemduna wakhal taminakhre Pharaba potlam sing adu moirang kaithel amadi akoibada leiriba mafam singda hangliba relief camp singda khusinakhre Thasigi Taramapanda Kaching District ki Sugnu Thongkhongda Kuki militant singna bomb pumjinduna pokhai hankibagi thodokta aruba pibamda sokpadagi Imphal gi Raj Medi City da layengliba VDF Laisram Nandugi manakta chatuna All Manipur VDF Welfare Association gi Chief Advisor Wangkhim Cha Samjaina Luchingbam Hyut Kangbu amana angamba sel gi mateng pangkhre haina General Secretary Organization gi Thopuribi Ai Gitana Press thadorokpa cherol amana phongdorakli Prime Minister Narendra Modi da pisinkiba memorandum da pankiba special measure haiba wafamadu Manipur da president rule thambiyu haiba natte haina hauzik Delhi da leiriba BJP gi MLA Karam Shyam Thokchom Radhe Shyam Paunam Brozen amadi independent MLA Nishikanta Sapamna sengdorakre Thasigi hogalakpadagi Prime Minister ga unanaba Delhi da leiriba lengak paibda yawriba MLA singi manungda wakhal manadaba amata leite leibaki khalaga mathang manau naina Delhi da laknaduna Prime Minister ga unanabagi appointment launanaba hotnakibani hanasu MLA Karam Shyamna makatana phongdorakhi Prime Minister Narendra Modi ki US Khongchat manungda Midday American Association na New York da hauzik Manipur tholiba issue asida Prime Minister na tumina leisiliba thong asibu kanna yaningdaba phongdokladuna protest tawkhre protest atuda saruk yakhiba singna Go Back Modi Modi the Rising Hitler in the East haiba placard sing paiduna protest tawkhi Manipur athuba matamda santi puraknabagi thodang lengakna lawbiyu no separate administration in Manipur Manipur gi ngamkhai kaiba yaroi Manipur gi ngamkhai kairakpa tarabadi Manipur gi mitei pangal singna thawai kathoknabagi damak sem sari haina ngarang kumbi kendra gi manung channa mitei pangal na namna taba borayan bi thongkhada wakat khongjang changsingkibaga loinana kholau kya su laukhre nakalamorom da Jun kunma thoi oinam saumbung amadi wangoi mitei pangal singna human chain semkiba Galoidana Oinam Saumbung Imphal Village Dam Phauba Club Amadi Mera Paibigi Mihut Singna Candle Rally Amasu Chatki Amadi Ekhoi Santi Pami Manipurgi Saktam Kaiba Yaroi Haiba Kholaukya Lambi Lamjau da Thoktuna Lauki Kuki militant singna Senjam Chirang Amadi Masiga Koibada Nongmai Leptana Kapsilak Labasu Manipur Lengaki Maikaidigi meeting Amata Changbidri El Faizang Relong Wi-Fi Harau Tel Amadi Kuki Singa Taba Khulni Kuki Kunja Singa Sinamatau Karamna Kuchukulai Sing Pusilaklibano Assam Rifles na Kuki Sing da Mateng Pangbadagi Pusilaklibani Low Uraga Chajaba Kunja Singa Sigi Chingya de Leriba Low da Changbajasu Assam Rifles na Thingduna Changhandre Turel Sing dagi lakpa Ising Singsu Kuki Sing na Thingjinduna Ising Panghandre Lengak na meeting Changbidravadi Chingya de Leriba Kunja Sing Siba Tare Haina Senjam Chirangi Mirapaibi Amana Media da Pendana Wakat Lakle Haukiba Jun Kunmathoi Manipur Pandit Loisang Maru Loisang gi Pandit Achouba Imkhaibam Irabotna Manipur Press Club da
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯀꯧꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯏꯪ ꯀꯨꯝꯖꯥ 1995ꯗ ꯅꯔꯁꯤꯡꯍ ꯅꯤꯡꯊꯧ ꯁꯅꯥ ꯍꯥꯛꯇꯛꯇ ꯂꯨꯁꯥꯏ ꯐꯨꯔꯨꯞꯅ ꯈꯣꯡꯁꯥꯏ ꯐꯨꯔꯨꯞꯄꯨ ꯂꯨꯁꯥꯏ ꯆꯤꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯕꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯈꯣꯡꯁꯥꯏꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯦꯛ ꯀꯨꯜꯀꯟꯁꯨ ꯃꯈꯣꯏꯕꯨ ꯅꯥꯒꯥ ꯈꯨꯜꯒꯤ ꯃꯅꯥꯛꯇ ꯇꯥꯍꯟꯗꯨꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯂꯧꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯈꯣꯏꯕꯨ ꯗꯣꯂꯥꯏ ꯄꯨꯕ ꯑꯃꯗꯤ ꯄꯣꯠ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯤꯖꯤꯟꯅꯅꯕ ꯂꯩꯍꯟꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯉꯁꯤ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯇꯥꯜꯂꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯛ ꯂꯩꯇꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞ ꯉꯁꯤꯗꯤ ꯃꯔꯝꯗꯝꯗ ꯁꯩꯗꯥꯡꯕ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯄꯦꯟꯗꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ CLP ꯂꯤꯗꯔ ꯑꯣꯈ꯭ꯔꯝ ꯏꯕꯣꯕꯤ, MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ, MLA ꯀꯦ ꯔꯟꯖꯤꯠ, ꯆꯤꯐ ꯋꯤꯞ TH ꯂꯣꯀꯦꯁ꯭ꯋꯔ ꯌꯥꯎꯅ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ AICCꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯒ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯊꯝꯈ꯭ꯔꯦ꯫ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯅ ꯃꯃꯥꯡꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 50ꯅꯤꯔꯣꯝ ꯁꯨꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯆꯧꯕ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯦꯖꯦꯗꯤꯅꯤ ꯐꯣꯡꯗꯣꯛꯈꯤꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨ ꯈꯪꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯐꯔꯕꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛ ꯖꯨꯟ 14 ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯀꯧꯔꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯁꯥꯝꯒꯤ CM ꯑꯃꯗꯤ ꯅꯦꯗꯥꯒꯤ ꯀꯣꯟꯚꯦꯅꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯕ ꯃꯇꯨꯡ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯏ ꯍꯧꯈꯤꯕ ꯃꯦ 19ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯝꯂꯕꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗꯒꯤ ꯍꯟꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯤꯁꯤ ꯃꯤꯅꯥ ꯂꯦꯞꯇ꯭ꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯕꯒꯤ ꯊꯧꯑꯣꯡ ꯎꯗꯕꯁꯤ ꯉꯛꯅꯤꯡꯉꯥꯏꯅꯤ꯫ ꯄꯟꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 150ꯃꯨꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ 3,000 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯁꯦꯟꯇꯔꯅ ꯑꯣꯜ ꯄꯥꯔꯇꯤ ꯃꯤꯇꯤꯡ ꯀꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯂꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯜ ꯄꯥꯔꯇꯤ ꯃꯤꯐꯝ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯏꯅ ꯃꯤꯇꯤꯡ ꯑꯁꯤ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯦ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯇ꯭ꯋꯤꯠ ꯇꯧꯔꯛꯈꯤꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯑꯣꯜ ꯄꯥꯔꯇꯤ ꯗꯦꯂꯤꯒꯦꯁꯟ ꯊꯥꯅꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅꯃꯛ ꯊꯦꯡꯃꯟꯈ꯭ꯔꯦ, ꯑꯩꯍꯥꯛ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯉꯔꯥꯡ ꯈꯛꯇꯃꯛ ꯐꯪꯉꯤ ꯍꯥꯏꯅ ꯋꯦꯁ ꯕꯦꯡꯒꯜꯒꯤ CM ꯃꯝꯇꯥ ꯕꯦꯅꯔꯖꯤꯅ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯗꯦꯔꯦꯛ ꯑꯣ'ꯕ꯭ꯔꯥꯏꯟꯕꯨ ꯃꯤꯇꯤꯡ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯅꯤ ꯍꯥꯏꯅꯁꯨ CM ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯣꯜ ꯖꯤꯔꯤ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ ꯑꯃꯗꯤ ꯂꯨꯕꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯈꯥꯏꯕꯝ ꯕꯤꯅꯣꯏ ꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CM N ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯌꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ MLA ꯈꯨꯗꯤꯡꯃꯛꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯦꯞꯄꯤꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯍꯥꯏꯕꯗꯤ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯍꯥꯏ ꯁ꯭ꯀꯨꯜ, ꯖꯤꯔꯤꯘꯥꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ MSU ꯑꯣꯐꯤꯁꯇ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯔꯨꯝ, ꯆꯥ ꯃꯅꯥ, ꯗꯦꯇꯣꯜ, ꯁꯔꯐ ꯑꯃꯗꯤ ꯄꯥꯄꯔꯅꯆꯤꯡꯕꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯤꯔꯤꯕꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯅ ꯑꯋꯥꯠꯄ ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯈꯥꯏꯕꯝ ꯕꯤꯅꯣꯗꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯕꯦꯡꯀꯤꯡ ꯄꯔꯁꯅꯦꯜ ꯁꯦꯂꯦꯛꯁꯟꯅ IBPS
RRB recruitment English ni kulhumdoi gi registration date June 19 phawba sangdokhankhre hojik phawda apply tawdriba candidate singna IBPS ki official website ki kuthangda apply tawba yagani panba yai hanadi chaliba June tha asigi kunma thoina vacancy lising ni panga chatruk tarani thoigi damak apply tawbagi last date ni lakthokibani official notice matungina website link amasung fee pibagi with June 19 phawba hangani haire waribasi hauzik manipur oiriba phibam amdi ising ichawna maram oiduna khudongchadaba kaya state kharana mayoknariba sida miteng thamlaga lawkhibane handakta thiba phangdriba tourist submarine titan gi pilot ki loinabi Wendy Rusu English ngamaga chamapan tarani thoida Atlantic Ocean da Titanic kaiduna lupada sikiba US mataimanau amagi chadanauda oire hariba mataimanau asi James Cameron gi Bollywood movie Titanic tadi matam chupagi oina adumak hingduna lehoribani panba yai tourist submarine Titan asi Titanic kaikhiba mafam adu yenghanabagi damak tourist sing puduna chakhibadagi hokiba June 19 thangjan numittagi contact mangduna lakhibane amadi international football da Asia gi anisuba khwaidigi yamna goal chanba footballer Sunil Chhetri na oikre Cristiano Ronaldo na international football da highest goal scorer oiri international match chamaga nifuma panda Ronaldo na puna goal chamaga kulhumdoi Lionel Messi na goal chamasupna ahum aduga hanagi sanaroi Ali Dai na goal chamasupna mapan chanki handakta Bengaluru da habadi June 19 da sanakiba sub championship da Indian skipper Sunil Chhetri na hat-trick tawduna Pakistan bu mari sinoda maithiba pikibane hat-trick asi tharaga Sunil Chhetri gi oina punna goal mawdra sukre international football da mahakna third highest scorer ni aduga Iran gi Ali Dai gi mathang da mahakna second highest Asian goal scorer habadu oiri ngasi ge nadi Arambai News Guwahati da maitilon gi pau sandok jaba matang as loisin jabaga loinana tabiriba singbu amkasu hanna kurumjari